Khulgi yum mapan church ama Mei Tharamle. Ngarang numidang pung mapan ga minit kuntra rom tarakpada camouflage uniform selaga afaba makhalgi khusukulai paiba miyoi kharana Kangpokpi district ki Champhai block ki manung chana lairiba Tokpa Naga Khulgi changsilaktuna khullasigi yum mapan church ama amasung atai polam sing Mei thadoklamle haina Tokpa Naga village authority ki chairol amana thawong asibo kan mamongda yaningdaba phongdorakli. Thaudogasigi pau fangbadagi pau chesna Kangpokpi district control police ta telephone tawduna hanglubada khulasi Kangpokpi PS ki jurisdiction manung challi thaudogasigi pau tabaga ngarangma police amasung fire service ki miyoising changsinduna yung kanana ba honarurabasu kala pahar dagina khulasi fawbagi marakta lairiba meter chahum chamri gi lambidadi gari changba yadabadagi police amasung fire service ki miyoising khongna changsingki. Police na thodok thofam da changsilubada khoishaw narba khunja singna athingba pirakpadagi CRPF personnel sing laklaba matungda makhoiga loinana changminaki hairi. Police yum ahum tumna mai chakri aduga atopa yum anina ka hena amanga ta thok haudre hairi.